नौना सेमगनी हैना थौरांग तौरिबा पॉपुलर गवर्नमेंट असिना कुकीजो मियामगी पॉलिटिकल डिमांड सगलबदी हाइरिबा लेंगा अदुदा अखोइसु हराव हरना सवतकनी हैना साइकोट एसीगी एमएलए पाउलियान हाउकिमना फोंदोखरे नोंगसे असुम लेबक्त्रगदी इसिंग इसाग लाकदबा माले एटी अथौबसि इनौसिंग मियामगी दमक मतम अमा हेक्तदा मतेंग पांगनबा सेम सादुना लैसि हैना अराबाई तेंगोनगी लुसिंग पुरेन ओइरिबो करोंगानबा खुमनगी माइकैदगी फोंदोकली सीआरपीएफ ना ngaklaga lakpa truck driver sing masak khangdaba singna pharaga pukre lengak semnabagi lusingba BJP na May 30 da khandrabadi boycott tawrakpa yai ti hai sujata Morehdagi Lanjanarakpa Meeoi ama relief camp da Leikhidre Kairak damgi makha thangda leiba sarukta senba turengi ising imai wangkharaktuna leire ningkhaiba haurakpadagi ising pathokpa haure hairi Macha da Nattaba Lechat Chatluba Nupa sahi 30 jenda leibagi Cheirak Oikhre Myanmar gi maha Kangleipak manungi achouba lal asi thengnabada khwaidagi chawba mapangan oiriba Myanmar Air Force ki Su-30 SME amadi Jak 130 hariba fighter aircraft sing ase Russia na piba ngaktani Jak 130 fighter asi punna masing taraga nipan Myanmar Air Force ki oina lei amadi Su-30 SME gi apunba masing na tarukni ahenba mating oina Myanmar na Russia da Jak 130 kaya marom pinaba amadi drone sing pinaba request leiribani tawbutabu Ukraine gi lalama leibana Russia na kaya mating pangba ngamgani haibadu sabchana khangba ngamjri haina military source sing dagi phongdokli BJP gi MLA sing amatoina punsinduna June thagi hanba saiwan phawbagi manungda popular government ama sembi yabagi thajaba nakna leire